Connect News Media Tabiriba Singbutaram Okchari 2008 ta Central Government ga loinana Suspension of Operation SoO Agreement tongnarakliba Kuki jo militant group singi marakta mot khenaba uba phangli makhoi gi marakta hojik achouba issue anida mot manadaba thorakli agreement asida yawba condition sing masida haiki madudi SoO group Manipur gi geographical unity bu soonba activity amata tawroi aduga atopana group sing asigi camp singi masing tara maridagi hanthaduna tara oinana ba wafam asida hojik makhoi gi marakta mot manaraktri media report ki matung ina hairiba issue ani sida yanadabadagi SoO agreement asigi makha taba wari sanabada panba yai August 2008 ta Central Government Manipur Government Kuki National Organization KNO Amadi United People's Front UPF ki marakta tawnarakhiba tripartite agreement asida KNO Amadi UPF ki apunba militant organization kunmanga gi represent tawri masida Kuki Jomi Amadi Mar community gi mi sing yauri agreement asigi pandam state asida active oiriba militant group singa loinana political dialogue hobani amadi makhoi gi tonganba state ki demand da chathariba violence asi lotion bani agreement asi chahi khudingi renew tawi adubo May 2023 dagi haukiba kanglop ki irangi matungda agreement asi February 2024 da lotion ki masigi matungda extend tawkhide SoO agreement ki makhada militant group sing asi SoO camp sing da thamki makhoi gi rehabilitate ki matung ina tha khudingi lupa lising manga RP agreement asigi maru oiba condition ama masi suni madudi SoO chathariba fawba center natraga state ki security agency singi amadi militant group singi cadre amana amagi mayokta action amata tawba yade masiga loinana agreement tawnariba militant group state ki unity bu manghananaba thabak amata tawroi hojik aroiba condition asi center amadi SoO group singi marakta maru oiba controversy gi maram oiri media source ki matung inna home ministry Manipur government amadi SoO group singi marakta 2008 ta lepna kiba SoO gi niyam singda differences thorakli hojik SoO agreement asi makha chathanaba basic rule sing asida amuk hana review amadi wari sanari center na July 3 amadi tareta SoO group singa loinana meeting sing tawki masida controversial issue sing da discuss tawki SoO representative amana media da haiki 2008 ta aikoina agreement asi tawna kiba matamda aikoi gi demand Manipur gi manungda territorial council amagini adubu May 2023 gi matungda ground conditions complete change tawki hauji aikoi gi amata oina yanarba demand adudi aikoi constitution gi article 239A gi makhada assembly leiba union territory gi status phangbani Puducherry model asi follow tawi mafam asida lamga mari leinaba matter da local administration na handle tawba yai mahangna hai aikoi central government ga loinana coordinate tawri maramdi aikoi political solution ama pami adubu hauji aikoi assembly ga loinana union territory gi demand gi maning handokloi adubu government source ki matung ina central government demand asibu accept tawbagi possibility leite Manipur government gi official gi matung ina center amadi SoO group singi marakta controversial oiba condition aduda wari sanaba palli SoO group na line asi handuna makhoi gi anoba demand bu utpa pamli controversy asibu solve tawduna wari makha tana sanaba yanana ba negotiation tawri SoO group singa loinana cha tharakli ba wari asi matam aduda panki madudi home ministry na hojik leiriba SoO gi camp 13 gi mahutta subne gi 10 khakta leinana ba amadi camp khara maitai majority area valley gi manakta gi hongdoktuna atopa mafam da shift tawnana ba demand thamki media reports ki matung ina demand asi SoO group sing da yauriba ZRA Jomi Revolutionary Army na yakide hojik punna SoO camp 13 leiri masida Kuki jo community gi group 13 ki represent tawba KNO gi camp taret amadi Jomi community gi ahum yauna group nipan gi represent tawba UPF ki camp taret ni source ki matung ina KNO na mahaki camp taret ki manungdagi camp mari thingjinduna camp anida punsin bada ayaba piri masina mahaki nakta punna camp manga lergani adubu UPF ki group singna makhoi gi leiriba camp taret asibu hanthan badagi deny tawki UPF ki camp taret ki manungda ahum Jomi community gini masida ZRA Jo Defense Volunteer amadi Jomi Revolutionary Front ki member sing lei atopa camp marina atopa group singini
Makoina masigi manungda kem ama thingjinbada ayaba piri adubu ZRA na masida yadri. SoO gi member amana hai atopa SoO group singna mahaki kem ama thingjinbada ZRA bu gyan tanana bahonari. Masigi matungda UPF ki kem manga khak oigani adubu mahakna inde. Hauji issue asi solve tawdriba fawba makhata na wari sanabada thengthakigani. ZRA gi represent tawriba Amadi tripartite talk asida UPF Jomi team gi chief Kethios Jomina media da hai July Mari Amadi taret ki meeting da aikoi da hai ki madudi aikoi kem ahum pullaga amata oina semu adubu aikoi masi yaba ngamloi aikoi hoki ba sahi tara taretagi kem sing asida lerakli aikoi kem amata thingjiloi masi aikoi gi damak non negotiable ni decision asi Jomi Civil Society Organization singna lawkhre adubu Kethios na masi su hai madudi kem thingjinbagi mataida Jomi community kaidongnungda Bharat Sarkar ki mayokta leikide mahang na hai aikoi sarkar ki policy amadi road map da committed oi aikoi ki pandam political dialogue ki matengna santi thambani kem thingjinbagi issue asi political dialogue tagi tongali aikoina sarkar ki negotiator AK Misra da atop option ama leitabra haina hangki adubu aikoida masi hai ki hanna kem thingjilu asumna center ga SoO group singa agreement makha chathana ba sanariba wari asida maru oiba issue anida hoji controversy thoktuna panba uri lakadaba matamda central government karamba decision lorpage haibasidi yengba tari video sida ngasi gi di matang soi fawbadang thagasari